ꯀꯣꯛꯇꯦꯜ ꯃꯅꯤꯄꯨꯔꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ, ꯋꯥꯔꯤ ꯃꯆꯥ, ꯄꯥꯎꯔꯧꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯖꯔꯛꯀꯦ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯕ ꯆꯥꯎꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ, ꯇꯟꯁꯨ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯟꯕꯒꯦ ꯍꯥꯏꯕꯕꯨ ꯆꯥꯛ ꯁꯥꯏꯗꯨꯅ ꯆꯥꯕ ꯐꯥꯎꯕ ꯍꯦꯛ ꯇꯜꯂꯤ꯫ ꯏꯔꯨꯖꯔꯕꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯅꯥꯟꯊꯣꯛꯄꯗꯤ ꯍꯥꯏꯔꯨꯅꯨ, ꯃꯐꯤ ꯑꯆꯣꯠꯄꯗꯨ ꯁꯨꯝꯗꯨꯅ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯅꯤꯡꯗꯦ꯫ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯁꯤꯟꯐꯝ ꯑꯃ ꯐꯥꯎꯕ ꯍꯩꯇꯦ, ꯑꯗꯨꯅ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯗꯦ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯍꯧꯅꯕꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯨꯔꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯇꯟꯕꯗ ꯂꯝ ꯌꯧꯕ ꯄꯣꯔꯝ ꯈꯪꯗꯕ ꯑꯣꯏꯔꯝꯗꯨꯅ ꯀꯇꯟꯒꯤ ꯃꯃꯥꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯅ ꯋꯥꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯀꯇꯟꯗꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡ ꯑꯆꯧꯕ ꯃꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯆꯥꯎꯕ ꯍꯥꯏꯅ ꯊꯣꯟꯕꯤꯔꯦ꯫ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯆꯥꯎꯕꯒꯤ ꯃꯄꯥ ꯀꯇꯟ ꯁꯤꯈ꯭ꯔꯦ꯫ ꯃꯄꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯥꯎꯕꯒꯤ ꯏꯃꯨꯡꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯏꯔꯊꯔꯛꯄ, ꯐꯤꯕꯝ ꯐꯠꯆꯤꯜꯂꯛꯇꯕ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯂꯥꯏꯔꯃꯟꯕꯗꯨꯗ ꯀꯩꯔꯣꯏ ꯂꯩꯀꯥꯏꯅ ꯃꯍꯥꯛꯄꯨ ꯆꯥꯎꯕ ꯂꯥꯏꯔꯕ ꯍꯥꯏꯔꯒ ꯈꯪꯅꯔꯛꯂꯦ꯫ ꯑꯗꯨꯛ ꯂꯥꯏꯔꯈ꯭ꯔꯕ ꯑꯗꯨ ꯐꯥꯎꯕꯗ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨ ꯅꯣꯝꯗꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯦ꯫ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡꯗꯤ ꯂꯩ, ꯑꯗꯨꯕꯨ ꯇꯟꯕꯗꯗꯤ ꯃꯄꯥꯅ ꯃꯉꯣꯟꯗꯒꯤ ꯄꯪꯍꯦꯟ ꯍꯦꯜꯂꯣꯏ꯫ ꯅꯣꯡꯃꯗꯤ ꯆꯥꯎꯕꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯊꯕꯛ ꯃꯔꯝ ꯈꯪꯗꯣꯛꯅꯤꯡꯗꯨꯅ ꯂꯥꯏꯕꯛ ꯇꯥꯅꯕ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯂꯥꯏꯕꯛ ꯇꯥꯔꯕꯗ ꯃꯥꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯇꯝꯐꯥꯁꯅꯥ ꯂꯧꯗꯨꯅ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜ ꯊꯧꯗꯥꯗ ꯌꯥꯎꯔꯒꯅꯤ꯫ ꯃꯥꯏꯕꯤꯒꯤ ꯂꯩꯕꯥꯛ ꯇꯥꯕꯗ ꯂꯥꯏꯔꯕ ꯆꯥꯎꯕꯗꯣ ꯉꯛꯅ ꯉꯛꯅ ꯃꯌꯨꯝ ꯌꯧꯔꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯆꯥꯎꯕꯅ ꯃꯃꯥꯗ ꯇꯝꯕꯗ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯈꯜꯍꯩꯗꯦ, ꯍꯥꯏꯍꯩꯗꯦ, ꯅꯆꯤꯟ ꯅꯔꯩ ꯀꯦꯟꯒꯗꯕ ꯊꯕꯛꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯌꯩꯊꯠꯈꯤ꯫ ꯅꯣꯡꯃ ꯆꯥꯎꯕꯅ ꯂꯝꯄꯥꯛꯇ ꯃꯊꯟꯇ ꯐꯝꯂꯤꯉꯩꯗ ꯃꯔꯨꯞ ꯑꯃꯅ ꯆꯨꯍꯤ ꯆꯐꯨ ꯑꯃ ꯀꯣꯛꯊꯣꯡꯗ ꯄꯨꯔꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯏꯇꯥꯎ, ꯀꯗꯥꯏꯗ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ? ꯀꯔꯤꯅꯣ ꯄꯨꯔꯤꯕꯗꯨꯅ?" ꯃꯔꯨꯞꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯆꯨꯍꯤꯅꯤ ꯏꯇꯥꯎ, ꯌꯣꯟꯅꯕ ꯄꯨꯔꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯆꯥꯎꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯦ, ꯅꯪꯒꯤ ꯆꯨꯍꯤ ꯆꯐꯨꯗꯨ ꯑꯩ ꯄꯨꯕꯤꯒꯦ, ꯍꯣꯔꯦꯟ ꯁꯤꯠꯂꯒ ꯁꯦꯜ ꯈꯖꯤꯛꯇꯪ ꯈꯥꯏꯕꯤꯌꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯗꯨꯅ ꯆꯥꯎꯕꯅ ꯆꯐꯨꯗꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯄꯨꯔꯦ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯆꯥꯎꯕꯅ ꯋꯥꯈꯜ ꯇꯧꯏ, "ꯑꯩ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯁꯅꯥꯁꯤ ꯂꯧꯔꯕꯗꯤ ꯅꯤꯡꯊꯧꯒꯤ ꯃꯃꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯀꯣꯅꯨꯡ ꯀꯥꯔꯣꯜꯒ ꯍꯥꯏꯔꯅꯤ꯫ ꯑꯗꯨꯅꯗꯤ ꯁꯒꯣꯜ ꯇꯣꯡꯗꯕ ꯌꯥꯔꯔꯣꯏ꯫ ꯁꯒꯣꯜ ꯇꯣꯡꯕꯗꯤ ꯍꯩꯇꯦ, ꯀꯝꯗꯧꯕ? ꯈꯨꯠ ꯌꯦꯠꯅ ꯁꯒꯣꯜ ꯁꯥꯖꯩ ꯄꯥꯏꯔꯒ ꯑꯣꯏꯅ ꯆꯨꯛꯂꯤ ꯄꯥꯏꯕ, ꯑꯗꯒꯤꯗꯤ ꯈꯣꯡ ꯌꯦꯠꯅ ꯁꯒꯣꯜ ꯃꯊꯛꯇ ꯁꯠ ꯍꯦꯛ ꯍꯥꯏꯒꯠꯄ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕ ꯀꯥꯎꯕꯗꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯇꯧ ꯇꯝꯂꯨꯕꯗ ꯃꯀꯣꯛꯇꯒꯤ ꯆꯨꯍꯤ ꯆꯐꯨꯗꯨ ꯁꯠ ꯅꯥꯟꯊꯗꯨꯅ ꯂꯩꯕꯥꯛꯇ ꯕꯣꯞ ꯇꯥꯗꯨꯅ ꯀꯥꯏꯕꯗꯒꯤ ꯆꯨꯍꯤꯅ ꯄꯨꯝꯆꯥꯏ ꯆꯥꯏꯔꯦ꯫ ꯃꯗꯨ ꯎꯕꯗ ꯆꯨꯍꯤ ꯃꯄꯨꯗꯨꯅ, "ꯏꯁ ꯏꯇꯥꯎ, ꯑꯩꯗꯤ ꯃꯥꯡꯂꯦꯗꯅ! ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯪꯅ ꯆꯨꯍꯤ ꯆꯐꯨ ꯄꯨꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯕꯤꯔꯒ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯕꯤꯔꯤꯕꯗꯤ? ꯑꯩꯗꯤ ꯌꯥꯔꯣꯏ ꯏꯇꯥꯎ, ꯅꯪꯅ ꯁꯤꯡꯒꯗꯕꯅꯤ"꯫ "ꯏꯇꯥꯎ, ꯑꯩꯁꯦ ꯃꯇꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯁꯨꯝ ꯄꯨꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯗꯨꯅ ꯈꯨꯠ ꯍꯦꯛ ꯊꯥꯗꯣꯛꯂꯨꯔꯦ, ꯃꯗꯨꯗ ꯇꯥꯗꯨꯅ ꯀꯥꯏꯈ꯭ꯔꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯅ ꯍꯥꯏꯔꯛꯄꯗ ꯆꯨꯍꯤ ꯃꯄꯨ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯏꯇꯥꯎ, ꯑꯩꯗꯤ ꯅꯪꯅ ꯁꯤꯡꯒꯗꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤ"꯫ ꯆꯥꯎꯕꯅ, "ꯏꯇꯥꯎ,
ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯑꯩꯕꯨ ꯋꯥꯌꯦꯜꯁꯪꯗ ꯄꯨꯔꯒ ꯆꯩꯔꯥꯛ ꯄꯤꯍꯟꯒꯗꯕ ꯃꯉꯥꯏ꯫ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯕꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯌꯦꯜꯁꯪ ꯇꯥꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯅ ꯁꯒꯣꯜ ꯑꯃ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯎꯗꯨꯅ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ, "ꯍꯣ, ꯁꯒꯣꯜ ꯑꯗꯨ ꯑꯃꯨꯛꯇ ꯊꯠꯄꯤꯌꯣ!" ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗ ꯂꯥꯏꯔꯕ ꯆꯥꯎꯕꯅ ꯂꯩꯇꯨꯝ ꯑꯀꯪꯕ ꯑꯃ ꯈꯨꯜꯂꯒ ꯁꯒꯣꯜꯗ ꯍꯦꯛ ꯊꯥꯕꯗ ꯁꯒꯣꯜꯒꯤ ꯌꯦꯠ ꯊꯪꯕ ꯃꯃꯤꯠꯇ ꯄꯥꯟꯗꯨꯅ ꯃꯃꯤꯠ ꯀꯥꯏꯔꯦ, ꯏꯅ ꯋꯥ ꯋꯥ ꯁꯤꯟꯊꯔꯦ꯫ ꯁꯒꯣꯜꯗꯨ ꯂꯩꯃꯥꯏꯗ ꯚꯣꯝ ꯂꯥꯎꯅ ꯇꯨꯔꯦ꯫ ꯃꯗꯨ ꯎꯕꯗ ꯁꯒꯣꯜ ꯃꯄꯨꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯁꯒꯣꯜ ꯃꯃꯤꯠ ꯊꯨꯒꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯆꯨꯝꯅ ꯈꯔ ꯊꯠꯄꯤꯌꯨ ꯍꯥꯏꯖꯕꯇꯅꯤ꯫ ꯍꯧꯖꯤꯛ ꯅꯪ ꯁꯒꯣꯜ ꯁꯤꯡꯗꯕ ꯌꯥꯔꯣꯏ꯫ ꯆꯠꯁꯤ, ꯋꯥꯌꯦꯜꯁꯪꯗ ꯆꯠꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯌꯦꯜꯁꯪꯗ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯌꯦꯜꯁꯪ ꯌꯧꯅꯕ ꯄ꯭ꯔꯞ ꯂꯥꯛꯄꯗ ꯂꯥꯏꯔꯕ ꯆꯥꯎꯕꯗꯨ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯂꯛꯇ꯭ꯔꯗꯨꯅ "ꯑꯩꯇ ꯁꯤꯔꯒꯦ" ꯍꯥꯏꯗꯨꯅ ꯇꯥꯂꯛ ꯌꯦꯡꯂꯒ ꯅꯨꯄꯥ ꯑꯅꯤꯒꯤ ꯃꯈꯨꯠꯇꯒꯤ ꯁꯠ ꯅꯥꯟꯊꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯐꯅ ꯌꯥꯝꯅ ꯇꯥꯟꯅꯩ, ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯇꯨꯔꯦꯜ ꯑꯃ ꯂꯩꯔꯝꯗꯨꯅ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯀꯣꯛꯅ ꯌꯨꯡꯅ ꯖꯝ ꯂꯥꯎꯅ ꯆꯣꯡꯊꯈ꯭ꯔꯦ꯫ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯕꯁꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯉꯥ ꯐꯥꯗꯨꯅ ꯏꯔꯨꯞꯇꯨꯅ ꯂꯩꯔꯝꯕ ꯑꯍꯜ ꯑꯃꯒꯤ ꯅꯥꯛꯊꯪꯗ ꯃꯀꯣꯛꯅ ꯀꯟꯅ ꯋꯥꯏꯁꯤꯜꯂꯨꯕꯗꯒꯤ ꯑꯍꯜ ꯑꯗꯨ ꯈꯨꯗꯛꯇ ꯁꯤꯈ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯂꯩꯔꯥꯏꯗ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯅ ꯃꯄꯥ ꯍꯥꯠꯄꯒꯤ ꯆꯥꯎꯕꯕꯨ ꯐꯥꯔꯦ, ꯑꯗꯨꯒ ꯋꯥꯌꯦꯜꯁꯪꯗ ꯆꯩꯔꯥꯛ ꯄꯤꯍꯟꯅꯕ ꯄꯨꯈꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯄꯨꯈꯠꯂꯛꯄꯗ ꯆꯥꯎꯕꯕꯨ ꯇꯥꯟꯅꯔꯛꯄ ꯆꯨꯍꯤ ꯃꯄꯨꯒ ꯁꯒꯣꯜ ꯃꯄꯨꯒ ꯑꯅꯤꯗꯨꯁꯨ ꯂꯝꯕꯦꯟꯗ ꯑꯣꯛꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯥꯎꯕꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯄꯅ ꯋꯥꯌꯦꯜꯁꯪ ꯌꯧꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯥꯎꯕꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯄ ꯋꯥꯀꯠꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯆꯥꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯥꯏꯔꯕ ꯆꯥꯎꯕ, ꯅꯪꯒꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯤ?" ꯆꯥꯎꯕꯅ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯀꯔꯤ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ꯫ ꯇꯧꯕꯇꯕꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯅꯥꯏ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕ ꯑꯃꯠꯇ ꯅꯠꯇꯦ, ꯁꯣꯏꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯡꯈ꯭ꯔꯤꯕꯁꯤꯡꯗꯨ ꯁꯤꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯖꯗꯦ꯫ ꯄꯤꯕꯤꯕ ꯌꯥꯕ ꯆꯩꯔꯥꯛ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯖꯔꯤ." ꯅꯤꯡꯊꯧꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯔꯕ ꯆꯥꯎꯕꯕꯨꯅ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕ ꯑꯣꯏꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯆꯥ ꯏꯕꯦꯝꯃ ꯇꯝꯐꯥꯁꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤ ꯆꯥꯛ ꯊꯤꯜꯂꯨ꯫ ꯂꯩꯕꯥꯛꯀꯤ ꯄꯟꯗꯤꯠꯅ ꯍꯥꯏꯈꯤꯕ ꯅꯪꯗꯤ ꯂꯥꯏꯔꯕꯗ ꯋꯥꯏꯊꯨꯡ ꯂꯩ ꯍꯥꯏꯕꯗꯨ ꯃꯗꯨꯅ ꯁꯛꯅꯍꯜꯂꯁꯤ." ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯆꯥ ꯏꯕꯦꯝꯃ ꯇꯝꯐꯥꯁꯅꯥ ꯂꯥꯏꯔꯕꯗꯨꯒꯤ ꯆꯥꯛ ꯊꯤꯟꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯁꯨꯝꯁꯪꯗ ꯆꯠꯂꯤ꯫ ꯅꯣꯡꯃꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯐꯝꯅꯥꯏꯕ ꯑꯃꯅ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯔ ꯄꯨꯔꯗꯨꯅ ꯅꯤꯡꯊꯧꯁꯤꯒꯤ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯦ꯫ ꯃꯍꯥꯛꯅ ꯆꯤꯊꯤ ꯑꯃꯒ ꯆꯩꯁꯨ ꯑꯃꯒ ꯄꯨꯔꯛꯏ꯫ ꯆꯤꯊꯤ ꯃꯔꯣꯜꯗꯨꯗ ꯑꯁꯨꯝꯅ ꯏꯔꯤ, "ꯀꯅꯥꯒꯨꯝꯕ ꯅꯤꯡꯊꯧꯅ ꯄꯨꯈ꯭ꯔꯤꯕ ꯆꯩꯁꯨ ꯑꯁꯤꯒꯤ ꯃꯃꯩ ꯃꯀꯣꯛ ꯍꯥꯏꯕꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗ ꯂꯣꯏꯄꯣꯠ ꯀꯥꯒꯗꯕꯅꯤ." ꯅꯤꯡꯊꯧꯅ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛꯇ ꯆꯩꯁꯨꯗꯨ ꯌꯦꯡꯍꯜꯂꯦ꯫ ꯀꯅꯥ ꯑꯃꯠꯇ ꯃꯃꯩ ꯃꯀꯣꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯝ ꯆꯝꯕ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯃꯥꯒꯤ ꯂꯩꯕꯥꯛ ꯃꯤꯈꯥ ꯄꯣꯟꯈꯤꯕ ꯇꯥꯔꯦ ꯈꯜꯂꯨꯕꯗ ꯅꯤꯡꯊꯧꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯒꯤ ꯆꯥꯕ ꯊꯛꯄꯒ ꯆꯪꯈꯤꯗ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯆꯥꯎꯕꯁꯨ ꯃꯆꯥ ꯏꯕꯦꯝꯃ ꯇꯝꯐꯥꯁꯅꯥꯅ ꯇꯝꯗꯨꯅ ꯇꯥꯔꯤ꯫ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯆꯥ ꯏꯕꯦꯝꯃ, ꯏꯅꯤꯡꯊꯧꯗ ꯀꯔꯤ ꯑꯃꯠꯇ ꯋꯥꯕꯤꯔꯨꯅꯨ ꯍꯥꯏꯅ ꯍꯪꯒꯠꯄꯤꯌꯨ꯫ ꯄꯥꯎꯈꯣꯡ ꯑꯗꯨ ꯅꯅꯥꯏꯅ ꯁꯣꯏꯗꯅ ꯐꯣꯡꯖꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯅꯥꯏꯕꯨ ꯑꯉꯥꯡ ꯑꯣꯜꯍꯟꯕꯤꯌꯨ, ꯍꯪꯒꯠꯆꯔꯛꯏ ꯇꯝꯕꯤꯌꯨ." ꯆꯥꯎꯕꯒꯤ ꯑꯉꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤ ꯄꯨꯔꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯀꯣꯅꯨꯡꯗ ꯍꯟꯈꯤꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯝꯖꯔꯨꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯍꯔꯥꯎꯗꯨꯅ ꯅꯤꯡꯊꯤꯖꯅ ꯆꯥꯕ ꯊꯛꯄ ꯇꯧꯔꯒ ꯑꯍꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯈꯤ꯫ ꯃꯅꯥꯏꯁꯤꯡꯅ ꯂꯩꯕꯥꯛ ꯊꯨꯡꯅ ꯆꯠꯇꯨꯅ ꯁꯒꯣꯜ ꯄꯥꯎ ꯆꯦꯟꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯣꯅꯨꯡꯗ ꯃꯤꯅ ꯐꯤꯉꯧ ꯐꯧꯔꯦ꯫ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯂꯥꯏꯔꯕ ꯆꯥꯎꯕꯅ
ꯃꯤꯔꯩꯕꯥꯛꯀꯤ ꯄꯥꯎꯈꯨꯝ ꯐꯣꯡꯒꯗꯧꯔꯤ ꯌꯦꯡꯂꯨꯁꯤ ꯍꯥꯏꯅꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯇꯤꯜꯂꯔꯤ꯫ ꯂꯩꯃ ꯅꯤꯡꯊꯧ ꯁꯨꯝꯅ ꯇꯤꯜꯂꯕ ꯃꯇꯝꯗ ꯂꯥꯏꯔꯕ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩ ꯄꯥꯎꯈꯨꯝ ꯐꯣꯡꯖꯔꯒꯦ꯫ ꯇꯧꯕꯗꯗꯤ ꯅꯅꯥꯏ ꯃꯤꯔꯩꯕꯥꯛꯆꯥꯁꯤꯡꯗꯨ ꯑꯆꯨꯝꯕꯗ ꯂꯦꯞꯀꯅꯤ, ꯆꯨꯝꯂꯒ ꯆꯨꯝꯂꯦ, ꯂꯥꯜꯂꯒꯅ ꯂꯥꯜꯂꯦ, ꯑꯆꯨꯝꯕꯗ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥꯃꯥꯡꯗ ꯅꯨꯃꯤꯠ ꯊꯥ ꯃꯥꯂꯦꯝ ꯑꯇꯤꯌꯥ ꯄꯟꯗꯨꯅ ꯋꯥꯁꯛꯍꯟꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯅꯅꯥꯏ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯔꯤꯕ ꯋꯥꯐꯝꯅꯤ"꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯃꯤꯔꯩꯕꯥꯛꯆꯥꯁꯤꯡꯗꯨꯕꯨ ꯑꯆꯨꯝꯕꯗ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯍꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯎꯕꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗ ꯂꯝ ꯑꯃ ꯍꯦꯟꯅ ꯁꯥꯡꯕ ꯀꯣꯝ ꯑꯃ ꯇꯧꯍꯜꯂꯒ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯩꯖꯤꯜꯍꯜꯂꯤ꯫ ꯑꯗꯨꯒ ꯂꯤꯆꯩ ꯑꯗꯨ ꯏꯁꯤꯡꯗ ꯊꯥꯗꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯤꯆꯩꯗꯨ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯄꯥꯏꯖꯔꯤꯕ ꯑꯁꯤꯅ ꯃꯇꯣꯟ ꯊꯪꯕ ꯁꯔꯨꯛꯅꯤ꯫ ꯃꯔꯝꯗꯤ ꯆꯩꯗꯤ ꯃꯍꯧꯁꯥꯅ ꯏꯁꯤꯡꯗ ꯊꯥꯗꯕꯗ ꯃꯀꯣꯛꯀꯤ ꯁꯔꯨꯛꯅ ꯂꯨꯞꯊꯒꯅꯤ, ꯃꯇꯣꯟꯒꯤ ꯁꯔꯨꯛꯅ ꯇꯥꯎꯈꯠꯀꯅꯤ꯫ ꯅꯅꯥꯏ ꯃꯤꯔꯩꯕꯥꯛꯆꯥꯁꯤꯡꯁꯤꯗ ꯑꯃꯨꯛꯇ ꯆꯨꯝꯂꯕ꯭ꯔꯥ ꯍꯪꯕꯤꯌꯨ"꯫ ꯃꯤꯔꯩꯕꯥꯛꯆꯥꯁꯤꯡꯗꯨꯁꯨ ꯃꯤꯅꯝꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯨꯝꯂꯦ ꯍꯥꯏꯔꯛꯂꯤ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯈꯤ꯫ ꯄꯥꯎꯈꯣꯡ ꯆꯟꯕ ꯂꯥꯛꯄ ꯃꯤꯔꯩꯕꯥꯛꯆꯥꯁꯤꯡꯗꯨ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕ ꯃꯁꯥꯅ ꯌꯥꯖꯔꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯂꯣꯏꯄꯣꯠ ꯀꯥꯔꯒꯦ ꯍꯥꯏꯖꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯆꯥ ꯏꯕꯦꯝꯃ ꯇꯝꯐꯥ ꯁꯅꯥꯕꯨ ꯑꯋꯣꯡꯉꯣꯟ ꯅꯤꯡꯊꯤꯖꯅ ꯊꯝꯗꯨꯅ ꯂꯥꯏꯔꯕ ꯆꯥꯎꯕꯗ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯂꯩꯕꯥꯛꯀꯤ ꯑꯉꯝꯕ ꯐꯝꯅꯥꯏꯕ ꯑꯣꯏꯍꯟꯗꯨꯅ ꯋꯥꯌꯦꯜ ꯊꯧꯗꯥꯗ ꯊꯕꯛꯇ ꯅꯤꯡꯊꯧꯒꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯑꯣꯏꯗꯨꯅ ꯂꯥꯏꯔꯔꯝꯕ ꯆꯥꯎꯕ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯂꯥꯏꯕꯛꯅꯕꯨ ꯇꯝꯈ꯭ꯔꯕ ꯀꯛꯄ ꯌꯥꯗꯦ꯫ ꯂꯥꯏꯔꯕ ꯆꯥꯎꯕ ꯅꯤꯡꯊꯧꯒꯤ ꯃꯉꯥꯏ ꯑꯣꯏꯌꯨ ꯇꯝꯈꯤꯕꯅ ꯑꯊꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯃꯃꯩꯊꯪꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯂꯧꯗꯨꯅ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫